Kuki Kulen Village ta Kulai Pai Bamasal no mai kap na bada nupi mai yauna e ahum sire yum kharasu mai jakre haire amadi World Environment Day 2026 ki thoram mafam kya da pangthok na khre mafam kya da uchara kya thana khre Kurumjari ISTV ki Manipuri pau mit yang tabri basingbu taram nokjari pau sandong na pizari Kangpokpe district ke manung chanba New Kaithal Manbi police station konba loibol kuki Kulen village ta khulai pai bamasal nongmai kapna bagi thaudokta nupi ama yauna mi ahum sire hairi thaudo se ngase yuk pung mari ga minute kontra rom tabada thokibani hairi nongmai kapna khiba adu karamba khulai pai basingi marakta thokibano haibadu hauzik fawbagi oina official oiba paudi khangalak palaitri thaudo du da laiki draba nupi adu loibol kuki village tagi tinminal hauki mapuroiba letkhongam Haukif apokpa manglun haukif amadi jangminal haukif apokpa saikhonau haukip ni hairi sakhang da bakulai paiba sing aduna loibol kuki Kulen gi yum taret romsu mai chakre hairi loibol kuki Kulen gi khunja sing safagada bam sing da lanjena kre hairi thodo du da kulai paiba sing gi marakta su asok apan yauramba yai hairi World Environment Day 2026 ke thoram mafam kya da pangthok na khre mafam kya da uchara kaya thana khre kaibi manaching da leiba lamyan ba hizam irabot ki khowam da pangthok pa thoram ga mari leinana naukhomba mitaina malem goina environment kai tharak padagi kanna ba World Environment Day thoram se pangthok liba se puari ki maroiba mafam ma oiriba lamyan ba hizam irabot ki khowam da utha bagi thoram asi pangthok pane malem getai mafam da pangthok pagum Manipur da su lenga kyauna tongan ba lup sing sinduna utha bagi thoram pangthokli Manipur gi tongan ba mafam da utha rabasu kuki ta ba mafam da kuki narco terrorist singna chingsang na pom kaya kokthokuna popi thari ba si kokhan rabadi World Environment Day ki thoram pangthok pagi wahan thok leroi haiki अखोन उपाम्बी थाब खक्ता नतना मौसा अखोय बिसम फगनबे दमकता नाना थंगै दमकता हिरम खुदिमकता पोल्यूशन थोकने दमकता बगे मरी लेनबा मनपुर लेंगा की पोल्यूशन कंट्रोल बोर्ड अदुगा लोना एनवायरनमेंट एंड क्लाइमेट चेंज अदुगा मरी लेना फॉरेस्ट डिपार्टमेंट सिंग सिंगना मतम गी ओइबा ngहा के थोरम पांगथोकि महता लिसांग सिना प्लास्टिक सिंगल यूज प्लास्टिक सिनबा थिंगबगी अमदुं प्लास्टिक बसन अखोन मफम जाना थमनबगी मसिगी थोरांगे पाकिट पिबा लिसांग सिना मसी यादे हबसिम यामना खंगबले अवेयरनेस पांगथोक गोलेना प्लास्टिक बटन हौजी नागा तुरियन लेरिबा नबुन तुरियन मणिपुर की खोंगाल पांदा लेरिबा अखोगी प्लास्टिक की पोषक सिंग से मसी लेतने बई दमकता मसी होनबम थ्री अदुगा लेंगा नसु हाना के थोक्सन की मुहूर्त अखोगी तुंग कोइबा मियंग सानबा थबक थोनजनिंग World Environment Day ga mari lenana Royal Riders Manipur na taramanga suba mahausa imaning sing thaga mari lenana Imphal gi Kanglagi Western Gate tagi bike rally lamthaduna hogdokre lamthabagi thawramadu da MLA Haikam Dingo MLA T Robindro amasung Royal Riders Manipur gi miyo kya su sarukya ke thawramasi gi manung channa tree plantation drive awareness drive poster and sticker campaign amasung uchara singyen thokpagi thawram pang thokpana maru oiba pandam oiri awareness ride ase Kwakaithal Nambol Bishnupur amadi moirang fauduna chatlaba matungda thangagi chawbachingda tree plantation amasung uchara sing yen thokke bike rally lamthabagi thawram aduda sarukya kiba MLA Dingona prithivya sina thawai panba jiba sing leiba yaba amata ngairaba mafamni haibase aikoina khanglaga environment kanna bahotna ba mathau tai haike planet asi hoina safeguard oina thamba protect tawba aruga ecological imbalance mayam ama kaithariba mayam khal mayam kaithariba singje masi protect tawba si tangai faduna khoi gi lariba praja khudimang na masi akoi aware oiba dakar oi miyoibagi war da miyobe se hojik war mayam Iraq Iran adagi USA ga tawnganduna war mayam ma tawnari adubu asigumba war sidi hoi negotiate tawrkanda one day hoi adum phanbang ame adubu hoi ngasi chathariba environment hoi na khal thugariba hoi na singnariba uwa koktoktana hoi na malem side da environment je mangalib se masi gi war sidi human ga nature ga lakadoriba war sidi kadum da hoi na masi hoi na
thingba ngamoi akhoi resist tawba ngamoi global warming se akhoi gi miyoi bina thingba ngamde adagi natural calamities ta se flood tholpa matam de miyoi bina thingba ngamde tsunami tholpa matam da miyoi bina thingba ngamde aduna sigumba nature gi oiba war se masi tholak tanaba akhoi gi prithvi de leba pajamya na masi akhoi aware oiba dakar oi wale masi bu protect tawba dakar oi haidani smana thamja Komla Khongda leiba Moral Guidance School da Wildlife Institute of India Dehradun Forest Department Government of Manipur amasung The Moral Guidance School ga khutsamnaduna school asigi campus ki akoibada u chara kaya thakre school gi principal Yumnam Santi Kumar na chahi khuding gi pangthoktuna lakpa World Environment Day ase kumsi chahi gi oina khara pakthok chawthokna pangthokpani mausa gi khal kaitharakliba asigadi kharadang oirabasu ngakthokna ba thoramasi pangthokpani haike Pambi amana no mana puzor oxygen se 2.5 kg degi akhoi suppose pounds da hargana 500 to 600 pounds ko degi weight se moina upambi mari fara upambi no putoya ai bu pambi sing je day by day deforestation degi pamlo ubagi adegi lana poppy planting to boda khoi singmi se na mafam khoi makta khoi jungle so sing je kokthar number morkanda hola no magi sabi sang je hengal li sing je degi kana kitang akona akhoi school site ke su ngamjaba kitang putok char ga ba environment se tanbada kitang akona sarga jabari haisma Malem ki mapam sin batungna pangthok na bagum World Environment Day 2026 nga se Bishnupur Forest Division na Green Brigade Foundation Manipur Mera Yuba Bharat Bishnupur Single Nura BLF amadi Sinthangambi BLF tabul yauna BMC Chaiba amadi BMC Chaning Lairembi na punna senduna pangthokre Defo Bishnupur Waikom Ramabaina Luchingduna tabul lambi ginakyata uhai panba indigenous tree kya su thake Defo Waikom Ramabaina Manipur Gumba Mausagi Khal Kaidana Laijaramba Housing na hong ba kaya lakliba sida water pollution air pollution amadi makhal kaya gi pollution thokliba sigi yengduna pollution thokliba sing asibu laksin mangamna ba mafam amadi chanaba u chara kaya thabani haike Bishnupur gi oina sum observe tawada mayam si u thabada interest yam yaure awareness se yam hengale koi JDO ga tie up tawjaraga ngasi ki environment day ga mari lena school ka mamuka pusinaraga 3000 seedling mu koi plantation tawjagadori ba plantation sing asida maru oina koina uhai panba nutrition pi ga dawba koi gi satra sing koi boarding da leiboy gera degi magi yum da leiboy gera koi gi nutritional value leiba koi gi indigenous oiba tree species sing asi koi khalaga koi thajagadori bani koi gi plantation to bosida koi gi technical inputs forest department gi site gi as a technical department oina technical inputs piraga koi plantation asi tawjaningi haibidi koi air pollution leiba mafam da karamba plantation tawgani koi karamba species khangani haiba degi water polluted oiba mafam da karamba koi species khangani haiba sing asi koi ga tanaraga koi plantation sing asi koi sinjabani World Environment Day 2026 kamari lenina mass tree plantation drive ki thoram ngase Wangoi Higher Secondary School da su pangthokre Eco Club NSS Unit 1 and 2 Wangoi Higher Secondary School amadi Central Forest Division and JDO Wangoi Imphal West kapuna khutsam naduna pangthokhi ba thoram aduda Manipur lenga ki Chief Conservator of Forest IFS Longjam Joy Kumar Singh na Hauziki Mirol da World Environment Day ka mari lenina uchara kaya thagani haibagi wakhalol leirabasu thariba uchara sing adu matau karam na hawan gadage amadi mapung marai fahan gadage haibagi wakhalol leitabaga manari haike thoramasigi makha chatharakpa oina World Environment Day ka mari lenina school asigi akoibada uchara kaya su thake climate kita mukta ego act atau receive action masih dari action atau masih ada tahu kita ni for our future ego future kita mukta singit future dari yang baru masih ego not only for environment day masih future sudah pampu masih terkena dia masih tidak mana tahu kita platform model demand kita mukta
ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯎꯄꯥꯜ ꯑꯃꯃꯝ ꯊꯥꯕꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯔꯤꯀꯣꯔꯗꯤꯡ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ. Wall Environment Dega Marilenana Langjing the Leba Don Bosco High School gi Mahiroi Singna School gi campus manungda uchara kya thakre Thauranga Marilenana School asigi headmaster Father Joseph Nelly Serilna School gi campus asigi manung amasung mapalda isang sangna uhanba amadi thambada natana malema asigi oina ising nungsit senghanbada karada oirebasu mateng oina banga asigi thoramasi paikhatpani haiki. While Environment Day Gamari Lenina environmental activists Manikanta Mutum Nasu solo cycle rally campaign amaga luina uthakre Kongchat adu Kangla Gate Mamang the MLA Jingona Lamthaduna Jinkai Jingia Koibada Uchara Thaki Upal Thasi Upalingansi Habatim the Chatariba campaign asigi Matangda MLA Dingona Ainga Sama the Malem Yakoibagi Kal Kairak Pagachaiting asi Malem Kwaidagi Satina Mayuk Naribalal Amani Miobana Hingbayaba Amatangaraba planet ase Kansi Hyderabadi Mahusag Yakoibagi Fibam Amuk Hingat Hanaba Ekoipuna Wanaminaba Matautai Fongdoki. अखोगी मुटुम मणिकांतना मरुब नुमिदा प्रजा मियामदा आदि मणिपुर खकी प्रजा मियाम नतना पृथ्वी लेरिबा प्रजा मियामदा अवेयरनेस प्रोग्राम अमा अखोई मालेम से कंदब यादे आदि उपाल थासी अदुगा उपाल हिंगनसी हाबगी थीम सिरेदा चथब अदुगुंबा प्रोग्राम अमा खगने अदुना ngasiमा कंगलागी गेट सिदगी साइकिल रैली से चल्लकांदा एनवायरनमेंट से कंदब यादे हाइदना चथब अदुगुंबा मेसेज अमा खगने हाइदना सुमाइना हामदा थमजनिंगे आई ngसागी खल करपा अदगी इकोलॉजिकल इंबैलेंस होरपा अदि खंगौदना नुंग चुरपा इसिंग साउ थोलपा सिगुंबा मयाम अमा खोई मायोकनरी अना सिगुंबा मयाम सी खोइना कंजे हाइ तारगदी अखोई इकोलॉजिकल इंबैलेंस यामना बैलेंस होइना थंबा मथौ ताय नेचुरल कैलामिटी से अखोई मसी थिंगे हाइ तारगदी अखोइना अखोइगी लेरिबा एनवायरनमेंट सिबु नुंसिबा चंगे अखोई पृथ्वी सिबु नुंसिबा चंगे अदुगा लोइनाना इकोलॉजिकल से बैलेंस होइना थंबा अखोई तंगाइ फदना दरकार ओइ हाइदना इसमाना आइगी मोटुस Uripok United Club Ward Number 6 na sinduna ward asina konba Nambol Tural Torbanda rally ma chatuna numida se pangthokre rally se Nambol Tural bo amok hingar hanbada akoibada khundari ba miyam da awareness pinaba pangthokibani Uripok Koisnam Lekai Nambol Thongdagi hogduna chatkiba khongchatadu Ward Number 6 ke manung chanba mafam singda chatlaba matungda Naurem Thong Thongda lamthongfam oike ipathoko ke sanglenda khanana naba mifam amasu pangthoke Uripok United Club ki President Maisnam Raghumani Nambol Tural gi akoibada leiriba miyamna Tural asibu amukana hingat hanaba amod akai thadadaba motsil handaba asengba ising chalanduna ahingba Tural ama oihanaba miyam da khanganaba pandamda rally asi chatpani haiki na khoi Nambol Tural mosalaiba sigi matangda Nambol Tural si khitang dosu kanba ngamgadra na waram seksi ante club na khitang achoba thodang ama logjage na khanjaraga ngasi gi rally se sinjari koi gi rally ma akhoi waram seksi area da salaga waram seksi aroi ba naram thong thong da akhoi gi panthong moini aduga environment gi mari leina ba akhoi Nambol Tural mosalaiba ate returning wall gi matang da land compensation gi matang da lami punjan gi biksi gi matang da khana nainani Nambol Tural amon asiba Tural namagumna leiba Nambol Tural ji akhoi ngasi rally asi da mayam di awareness bija doi ji Nambol Tural amon motion bidaba Nambol Tural khopan da tariba singna amoda kai lingsan bidaba Nambol Tural luna nana thamaga ahing ba Tural amagum hanagi aseng ba ising selamba Nambol Tural ama ga oirakna bagi pandam duni Hauzik Thok Liba Manipur gi rang Marakasida Ronaldo na Loktak Proto Cluster Puthorak Pahabase Malemda Arang Bathawan Michak Amathorak Laga Ngalhanba Gumbani Haina Hanagi Minister Kumuzam Ratan Kumarna Mayang Imphal Kuman Youth Association Mikyan Sinduna Kuman Mini Stadium da Chahi Asigi Astrophysics Dr. Ronaldo Lystrom Okpagi Thoramda Haikre Thoramadu da Kumuzam Ratan Kumarna Ronaldo na masagi chahi tara Nepal khaktangai ringaida asteroid amasu puthokre haidiba asteroid adugi maming Manipur gi maming laurga MAUR 397 haina thonki lesingani tara mari lesingani tara mangada mana astronomy gi matangda kanna thawai yaurakpa matamda telescope amakhak mateng pangki malema sena mut krabasu universe asena leriba makhaidi Loktak Proto Cluster di adum lehoragani Manipur dagi astronomy gi lamda chatpa pambas sing oina lesingani kun mangagi October gitang kontrada Manipur Astronomical Society asi official oina semkre masida sumahak na mateng pangli haike Manipur si da pukoi taraga su Manipur gi oidre India gi oidre Malayam si gi oidre akoi gi prithvi se leiba maga punba astrophysicist me amduga partner tore ga pulle her kanda
यूनिवर्सिटी ngaligai matamdagi semakpa magi formation masi evolve torpa mayam si mathang puthona lo hujik chu dum changjil libane ma je khoi ga ha global citizen among oi grabani adu mana atuki matim masak nai ba mo oi dana apaw pa mi amo oi ra ba buda magi putna bam lamdam se masi kaw do basine masi ne ba khoi dem nuai jari buse Police Control Room Manipur Police na thadorakpa cherol amada yumfam oiraga Jaichad ahum da Manipur Police ke kangbu amana Imphal East ke Lamlai Police Station ke manung chanba Sawombung Khunjaw da leiba Primary Health Center manaktagi fare haina lamdamasagi pauche amadi electronic media singda yauriba Kurai Konsam lekai dagi thangjam nganba maitei alias Inaw alias Laisabi chahi kulhumdoi asi People's Revolutionary Party of Kanglaipak Pripak amasung masigi Lanmi Sangluf Red Army Arega Karigumba Hiram Amatada Mari Laina de Haina People's Revolutionary Party of Kanglaipak Pripake Department of Publicity and Propaganda gi Publicity Officer Mangal Kuman Thadurakpa Jerol Amana Hairi Jerola Senamakha Taraduna Manipur Police na Pripak Mari Lainai Haina Thokliba Jerola se Semjin Sajinba Yumfam Yaudaba Aranba Wafamni Hairi Hauzik Pawgi Martana Tenba Break Amatang Dominasi Ibe matigano Ada betambo sigi se next TMT na section na laksila ka thamgrabani ne dadarang se juhar habaga amta kidrabo asumna mayam na machalbo option dugum basigi yumasibu asoyan kokadabagi next TMT na napsendi next TMT juhar habadi workshop na basembani German technology si na bana concrete ka tokna tinaba matamda kapam ng amuk hena angle adli next TMT strength is in the nongsu nungsa Tabak Jilakpa Amadi, Miro Lazadabana Imungi Port Labor Tukpa, Farak Tabaki, Awaba Koknaba, Lazare, Miamgi Damakta, Potlam Kuting Fanglaba app, Yumtong Mart. Delivery service so Pizari, download now. Honglagli Bapunsigi Lambisida, Araiba Chaba Yaba Makai Sashinari. Adon Hidak Langta Kayama Sada Bayarakte, Sashi Liba Singduna Adomgi Liberda, Kayam Sokali Kangbibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lagti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College Manipur admissions open for session 2026-27 join our Bachelor of Education program or Diploma in Elementary Education limited seats enroll now your future starts here Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taram nokchari makhataba pau pijari Wall Environment Dega Marilena Roisembada Laiba Mayol Energy Solutions na People Democratic Alliance PDA ga Kutsam Naduna Alternative Source of Energy and Need of Clean Environment for Sustainable Life on Earth Haiba Hiramda Seminar gi Thoram Mayol Campus ta Pangthokre Thoram aduda former Deputy Chief Minister Waijoy Kumar na Aikhoida Hauzik Chawkhalakpagi matung ena Alternative Source of Energy kaya leire adubo Aikhoina niyom chumna sizinaba mathau tai Environment kanbada Aikhoi puna sarukyaminasi Haike Strengthening Cyber Security Frameworks for State Data Haibahiramda State Consultative ki Thoram IT Department Senduna IT Says Mantri Pukhida Pangthokre Thoram aduda IT Director Gurumayum Robert Sermana tongan ba Department Singda Seasonary ba Data Sing ase Secure oiba mafamda thamdrabadi hack tokiba yabana masi thoktana ba pangthokpa State Consultative Workshop ni Government of India na State Singda Pangthok na ba khangalakpagi nungchanna Manipur da su workshop ase pangthokpani haike Little Millennium Preschool Lamphelna Forest Department ka khutsam naduna Wall Environment Dega Marilenena Babina Hospital Khabai Soida Uchara Singh Thakre Uchara Singh Thaba duga Marilenena Little Millennium Preschool Lamphel gi MD Sanaita Thangjomna tungi haurakliba chahi ani dagi taruk fawbada laiba angang singda miyobana environment yaudana hingba ngamde masibungak senduna thamba haibasi aikhoi khudingmaki Thaudangni haiba wakalol adu fawhanaba ngasi Uchara Singh asi thabane Uchara Singh asi Babina Hospital khakta natana Siza Hospital Azen Hospital amadi Lamphel Police Station dasu pangthokli haike
Plantation program asi pangthokpagi maruoiba maramdi kaino haikanda akhoi gi chahi ani dagi na taruk phogi manungda leiba angang singsida akhoi gi miyoiba akhoi se environment ki mateng yaudana hingbangam de environment yokhatpa se aduki matik darkar oiba thodang amani haibasi khangana bagi damakta adugi pandamda sinjaba program ni ngasi akhoina thajariba sapling sing asi forest department na pibirakpani forest department na sapling sing provide to bibagi damakta tawbiduna program asi mapung phan bibagi damakta thagarpa phongdok chari aduga babina Hospital, Caesar Hospital, the Angel Children Hospital, amasung Lamphel Police Station na su program asida full cooperation PB duna thoram asibu mapung phan bibagi damakta thagat phong tokchari. Haukiba June ani dagi Sanjen Thongda leba Forest Head Office tagi Principal Chief Conservator of Forest L Joy Kumar na lamthaduna haudokiba ABC ke Secretary Chowdhury Mayum Joy Kumar Sharma gi party yatra Khongchat Tampaki District Mari fauduna chatlaba matungda ngasi roi semba BO Forest Bid Office ta loishin kre Directorate of Environment and Climate Change na support tawduna pangthokpa party yatra Khongchat asegi manung channa says Joy Kumar bu Kakching Anganching Western Range Waikong Forest Bid Office Wangu Lamkhai Bid Office na harau tem na okay Patyatra Khongchada se ge manungda ABC ge Secretary Ch Joy Kumar Sharma na miyam ga khucham na duna environment ki maramda group discussion street corner meeting demonstration of counter trenching method tree plantation na chingba sing pangthok tuna miyam da awareness pikhi While Environment Day ga marilena Impala madi iril tural ani gi tinefam lilong arapti awang lekai dalaiba irong laikolda World Environment Day 2026 ki thoram pangthokre thoram aduda kyamgai arapti gram panchayat ki chairperson waheng bambir chandrana malem gi oiba World Environment Day na lakpada lamdamasada aying asagi khal kaitharakliba se kannaba honabada su sarukya bani chingda umang koktoktuna mausa gi saktam thugaiduna popi thaba yaningde amadi mausa lainimbi imagi saktam kalasi haiki ngasigi irong laikolda ujara thabagi thorama seda arapti urub Farmers Association ki thomi kya su sarukya ke sigi malebe sida yam charaba matam moraba ching mandasu asang mandarambatu kokhraba atotopa Laitala vi tanabag dam ta sang marka kol ko matu na ngasi malem basta asab ngi sok to weraba atu ngasi gi maitei kangai pa asida purup ani na thoi bi irang ngasi na su saba punungda yamna awaba weraba matam asida ngasi gi arapi yoiba ngasi ainga sa khenrap ke matungina akoi arapi sida yan ingba tappa woina bag dam malem basta ing mam woina ba ngasi digi hawrduna Lekai siki phana ba inga sawena ba u thaba ngasi de hogjabani matung de su akoi ki kyangwi muslim arapti gram panchayat ki site ki ju ai ki site ki onebe MLA na koilas thariba lambi iski mataita retni wala ma chalaga mathak sida garden type ta mitar amung pangna semjaraga aratapuna sum asangaman na thalaba haiko lekon woiba gi kiba mama ai semjage haine su ai nya da khangjari World Environment Day ga marilena Department of Forest ki matenga loina Sri Sri Govindaji Temple board na senduna Govindaji Temple ki campus amadi masige koibada uchara kya thakre Govindaji Temple board ki makada laiba tongan baloishan mihut sing yauna u thakhi baga marilena Sri Sri Govindaji Brahma Sova loishangi secretary Kongmantamum Joy Chandrana Hauzik lamdama seda nongmanong magi ainga sagi khal kaitharakpa masida natana laigi mafam ama oiriba jaga se ing launa lainaba forest department tagi uchara sing lauraga thabane aikoi ninga se thariba uasi thabadi araibane hingan baduni yamna maru oiriba se maramaduna tongan baloishang singna magi jaga da thariba u sing asi senaduna hinghanna bahotna minasi haike Mandire sidi mayam puna makilagwa kan inghom nina masita katang ing naba mayam pathabu moina baina Govindaji Temple board lairi bolo sangching puna makaloi na achi thabagi thabaki tawjabani ala phena hoji uji thagraga hingdraga dikana tab adana koi mayam sida lo sangching hida mai jaga si pithoga siboki na koina seno siboki na koina seno waina mai ma pham di pi dana asimba u thabagi sedaida pala lo sang brahma soba lo sang adai tongam lo sang ana lairi mayam si koi pandit lo sang mai lai jaba sudum pore alo koi ngarang si forest tagi kari mari lai na basindei u pujar sing lauraga ngasi si thadana koi jaga sing tang lakpada ing lawa sorgi mandir lakpada mayam pothaba moina baina
ꯎ ꯊꯥꯕꯒꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯄꯤꯖꯔꯤ Loibol Kuki Kulen Village ta Kulai Pai Bama Sauna Mai Kapnabada Nupi Ama Yauna Miyo Ahum Sire Yum Kharasu Mai Chakre Haidi Amadi Wall Environment Day 2026 ki thauram mafam kya da pangthok nakre mafam kya da uchara kaya thanakre Hauzik Fauge on a day, Sibin Sandok Manipuri Pau, Matanga Sedalushin Zare, Meding Tabri Bapumnamako, Amuka Hana, Kurunjari.